Please subscribe, share and comment and support us. Lairamlenda Silaima wari asigi taramapan suba khudo lejari wari asi mayam punna amuk taminarasi. Jinglemba hiplambadagi fuk hagotuna fami tariba makhol singdo kadomdagino khangnaba munna taringai makhoina leiriba mafamdudagi panglap laptana nupa nupi khonjel ani thokna tabada akiba khonjel amada hauna laurei makhol du tabada leiriba makhoi singdu jinglembada napsili jinglembasu kiribani adubu makhoigi maongduda kidaba saduna leiri Tanjaduda makhoina leiriba mafamdudagi panglap laptana nupa amana yam wana nahibagi makhol amasu tarai Jinglemba khanghaudana khanghai hairei kanano ekhoi bulaknariba hayo kanano haibene mana adumna laubadagi taramma makholdu chaplepkhre adumna chaplepkhibadagi makhoi sor khara hondoknei makhoi ngehakti walang ngangdana tuminna leiringai khanghaudana makhoigi thongduda karigumba amana bob launa thomjilei leiriba makhoi mayamdu khangpre khangna kanna lauri Tanjaduda makhoi mayamgi maraktagi jinglemba fuk hogalai adubu leiriba mayamduna hogotkino haibagi matagum makhuttuna yanduna jingnari jinglembana karisu tawroi haibagum makhoi mayamdu inthoklaga thong maya aduda tapna lai mana thongdu paigi hek tawbaga amukkasu safu kanna bo launa thomjilai handak mukti jinglembasu khangpre khangna longna tai aduga thomjilakliba safudu kanman khibana makhoina leiriba khangpok sangdusu thak thak mittuna khangli haujikti makhoina seksinna paliba thongdusu maya kaba horakle leiriba makhoi mayamdi jinglemba awaba taba tare khandana kina yengduna leiri adumna kina leiringai makhoina leiriba khangpok sangdu kanna nombaga horai jinglemba kaidosige khallingai manungduda leiriba makhoi mayamdu kap lawa horai matamduda jinglemba karinoma khakning singlatuna magi nakanda yeliba thangdu satorai aduga thomjilakliba thongduda ngaduna thammi matik leiraba thangduna ngaduna thambadagi taramba akibagi makhol pumba chaplepkhre leiriba mayamdudi ngakpana loire hojikti jinglembasu leiriba makhoi mayamgi marakta changlai aduga Yare hojikti tummasi haibagi maong tawrakpaduda makhoi mayamdu wa ngangnarei nakhoi ahum amana tummaga leiro ekhoi ani amana mabu sanglase hainari jinglembadi kari hairibano haibadudi mahaksu khangdre aduna yengduna leiringai makhoi ahum amadi tumba changkhre makhoi ani amana mabu sangduna leiri jinglembasu warabanina adum tumthakre Mana hek tumthakibaga makhoi anidugi manungdagi amana thongdugi manakta changlai aduga thongda ngaduna thamliba thangdu paiduna leiri makhoidi amukta udriba langtik langba thangdu ubada paiduna nanduna sanari langtik langlaba thauraba mayaduda nanduna leiringai nupa amadusu ai amuk yenge hairaga makhuttudagi khangsat satli Mana khangsat satkibaduda nupa amadu ahoho khonjelda kanna lauraga leimaida tharo onduna leiribadu ubada nupa amaduna yinglakpadadi makhut masa amadi kengadoba thrak yanduna leiribadu ubada mana pairiba thangduda amuk yinglakpada I taiduna leirambadu ure madu ubada pakhatpagum thongdu hangtoklaga mapanda langthokre Hojikti khangpok sangdu leiriba makhoi ahumdusu hoganarakle sogliba nupadudi I lepa leitana tari sogliba mafamdusu singligumba mari kapthorakle lenkhriba khutsadu mathibong thokpagum yengbada hangoiba akiba pokle adubu jinglembadi kanna tumthakhiba mapa oikhibana mikap thoktri makhoi ahumna mapanda thoktuna Maikai ahum chaithoknaduna asokpadu phanaba hidak thiba chatnakre nupa amana awang pangna laklaga asokpadu phanaba hidak hiklingai
ꯇꯨꯡꯂꯣꯝꯗꯒꯤ ꯖꯧ ꯖꯧ ꯂꯥꯎꯕ ꯈꯨꯠ ꯑꯃꯅ ꯃꯉꯛ ꯁꯝꯗꯨ ꯇꯥꯞꯅ ꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯇꯨ ꯖꯣꯝ ꯖꯣꯝ ꯆꯣꯝꯂꯕ ꯃꯈꯨꯠ ꯉꯥꯛꯇꯅ ꯄꯥꯏꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯞ ꯅꯞꯁꯤꯟꯅꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯎꯞꯁꯤꯜꯂꯒ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯇꯥꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯎꯞꯄꯒ ꯇꯥꯔꯤꯕ ꯅꯨꯄꯥꯗꯨ ꯌꯦꯡꯂꯒ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯇꯝꯊꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯅꯈꯣꯏꯁꯨ ꯍꯥꯠꯄ ꯇꯥꯔꯦꯗꯣ"꯫ ꯍꯥꯏꯔꯒ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯏ꯫ ꯃꯥꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯨ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥꯗꯨꯅ ꯇꯨꯡꯂꯣꯝꯗ ꯃꯉꯛꯇꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕ ꯃꯁꯥ ꯄꯨꯝꯕ ꯏ ꯑꯣꯔꯣ ꯑꯣꯔꯣ ꯆꯦꯟꯊꯕ ꯁꯛꯇꯝꯗꯨ ꯎꯕꯗ "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯅ ꯂꯥꯎꯔꯒ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨꯅ ꯃꯉꯛ ꯁꯝ パꯏꯗꯨꯅ ꯍꯥꯏꯒꯠꯂꯛꯏ, ꯑꯗꯨꯒ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯀꯟꯊꯠꯂꯦ꯫ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯥꯛ ꯊꯤꯔꯨꯔꯒ ꯑꯁꯣꯛꯄꯗꯨꯗ ꯇꯩꯕꯤꯔꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯔꯤ, "ꯍꯧꯖꯤꯛꯀꯤꯗꯣ ꯂꯥꯎꯈꯤꯕꯗꯨ ꯇꯥꯍꯧꯗ꯭ꯔꯣ?" ꯑꯃꯅ ꯑꯃꯨꯛ, "ꯑꯩꯁꯨ ꯇꯥꯍꯧꯏ, ꯃꯈꯣꯜꯗꯨ ꯑꯋꯥꯡꯂꯣꯝꯗ ꯃꯥꯜꯂꯤ"꯫ ꯃꯈꯣꯏ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯈꯣꯡꯂꯣꯏ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯇꯞꯅ ꯇꯞꯅ ꯉꯥꯟꯊꯣꯔꯛꯂꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯥ ꯑꯃ ꯁꯣꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯀꯔꯝꯅ ꯁꯣꯛꯂꯤꯕꯅꯣ ꯈꯟꯕꯗ ꯋꯥꯈꯜ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯡꯗꯨꯁꯨ ꯂꯩꯕ ꯎꯗꯦ꯫ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯂꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏ ꯈꯔꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯄꯨꯔꯛꯂꯤꯕꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯈꯥꯡꯄꯣꯛꯇꯨꯗꯒꯤ ꯊꯣꯔꯛꯄꯗ ꯂꯥꯞꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯡꯗꯨ ꯎꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯥꯒꯤ ꯊꯥꯡꯗꯨ ꯈꯨꯡꯀꯠꯂꯒ ꯊꯥꯡꯗꯨꯗ ꯌꯦꯡꯕꯗ ꯏ ꯇꯩꯕꯗꯨ ꯎꯕꯗ ꯈꯔꯗꯤ ꯈꯪꯕ ꯉꯝꯂꯦ꯫ ꯊꯥꯡꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯁꯦ ꯃꯣꯏꯅ ꯈꯪꯗꯕꯅ ꯄꯥꯏꯔꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯈꯜꯂꯤ, "ꯑꯩꯅ ꯃꯈꯣꯏꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯃꯤꯟꯅꯔꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯃꯛ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯈꯥꯡꯄꯣꯛꯇꯨꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯈꯔꯅ ꯑꯁꯤꯕꯗꯨꯕꯨ ꯄꯨꯗꯨꯅ ꯐꯨꯝꯖꯤꯟꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯈꯨꯔꯨꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯅ, "ꯃꯔꯨꯞꯁꯥ, ꯅꯈꯣꯏꯒ ꯑꯩꯒ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯔꯣꯏ꯫ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯦ ꯈꯥ ꯄꯥꯡꯅ ꯎꯔꯤꯕ ꯆꯤꯡꯖꯥꯎꯁꯤ ꯂꯥꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯈꯣꯡꯆꯠꯁꯤꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯅꯈꯣꯏꯒ ꯑꯃꯨꯛ ꯎꯅꯁꯤꯀꯣ"꯫ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯏꯆꯝ ꯆꯝꯕ ꯃꯤꯅꯗꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯄ ꯉꯝꯂꯣꯏ꯫ ꯃꯥꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯗꯨ ꯃꯈꯣꯏ ꯈꯪꯕꯒꯨm ꯇꯧꯏ꯫ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯎ ꯍꯥꯏꯅ ꯃꯀꯣꯛ ꯅꯣꯜꯂꯒ ꯕꯤꯗꯥꯏ ꯄꯤꯔꯛꯏ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯈꯥ ꯄꯥꯡꯅ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎꯗꯨ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯃꯥꯏꯕ ꯂꯁꯃꯣꯟ ꯃꯥꯒꯤ ꯑꯉꯥꯡ ꯑꯃ ꯀꯨꯁꯨꯝ ꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯈꯤꯕꯅꯣ ꯈꯪꯅꯤꯡꯗꯨꯅ ꯂꯥꯏ ꯐꯠꯇ꯭ꯔꯕ ꯃꯌꯥꯝꯗꯨ ꯀꯧꯅꯕ ꯁꯦꯝ ꯁꯥꯔꯤ꯫ "ꯅꯨꯡꯊꯤꯜꯁꯤꯗꯗꯤ ꯌꯥꯔꯔꯣꯏ, ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝ ꯉꯥꯏꯔꯒꯦ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯔꯦ꯫ ꯀꯨꯁꯨꯝ ꯄꯟꯊꯣꯏꯒ ꯂꯣꯏꯅꯅ ꯐꯤ ꯁꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯔꯥꯁꯤꯁꯨ ꯅꯥꯕ ꯄꯨꯡꯐ ꯐꯔꯦ꯫ ꯔꯥꯁꯤ ꯃꯥꯡꯒꯣꯜꯗꯨꯗ ꯏꯟꯁꯥꯡ ꯃꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯑꯃꯅ, "ꯆꯦ ꯀꯨꯁꯨꯝ, ꯆꯦ ꯀꯨꯁꯨꯝ" ꯍꯥꯏꯅ ꯀꯧꯔꯒ ꯆꯪꯂꯛꯏ꯫ ꯀꯨꯁꯨꯝꯅ, "ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯒꯦ?" ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯂꯛꯄꯗ ꯌꯦꯡꯂꯛꯏ꯫ "ꯍꯩꯃꯥ, ꯂꯩꯁꯦꯝꯕ ꯅꯪ ꯑꯣꯏꯔꯦꯀꯣ, ꯀꯩꯗꯧꯔꯒꯦ?" ꯂꯩꯁꯦꯝꯕꯅ, "ꯑꯗꯨꯕꯨꯔꯣ ꯅꯍꯥꯟꯒꯤ" ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯕ ꯍꯧꯔꯛꯄꯗ ꯀꯨꯁꯨꯝꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠ ꯈꯜꯂꯛꯏ꯫ ꯑꯗꯨꯒ "ꯌꯥꯔꯦ ꯌꯥꯔꯦ, ꯆꯠꯂꯣ" ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯂꯩꯁꯦꯝꯕꯁꯨ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯟꯊꯣꯏꯗꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ
ꯀꯔꯤꯅꯣꯅꯦ ꯑꯉꯥꯡ ꯑꯃ ꯂꯥꯛꯂꯝꯃꯤꯗꯨꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ ꯀꯨꯁꯨꯝ ꯈꯨꯝꯐꯝ ꯈꯪꯗꯅ ꯂꯠ ꯇꯧꯔꯒ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯇꯥ ꯄꯟꯊꯣꯏ ꯍꯣꯏꯗ ꯑꯃꯨꯛꯇ 이반이 ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤꯗ ꯄꯟꯊꯣꯏꯅ ꯀꯔꯤ ꯍꯥꯏꯕ ꯀꯨꯁꯨꯝꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯤ ꯔꯥꯁꯤꯅ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯆꯠꯂꯨꯔꯣ ꯑꯗꯣ ꯃꯝꯗ꯭ꯔꯤꯉꯩꯗ ꯂꯥꯛꯎꯀꯣ ꯀꯨꯁꯨꯝꯅ ꯑꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ 이මුꯡꯗ ꯆꯪꯂꯒ ꯐꯅꯦꯛ ꯑꯃ ꯍꯣꯡꯗꯣꯛꯂꯨꯔꯒ ꯊꯣꯛꯃꯤꯟꯅꯔꯛꯈ꯭ꯔꯦ ꯀꯨꯁꯨꯝ ꯈꯣꯏꯅ ꯊꯣꯔꯛꯄꯗ ꯆꯤꯡꯂꯦꯟꯅ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯀꯨꯁꯨꯝ ꯈꯣꯏꯒꯤ ꯆꯤꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯇꯨꯅ ꯗꯥ ꯆꯤꯡꯂꯦꯟ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯆꯤꯡꯂꯦꯟꯅ ꯀꯨꯏꯗ꯭ꯔꯤꯗ ꯌꯧꯔꯛꯄꯗꯕꯨ ꯉꯥꯏꯔꯤ ꯀꯨꯁꯨꯝꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯆꯤꯡꯂꯦꯟꯅ ꯉꯁꯤꯗꯤ ꯎꯌꯦꯟꯒ ꯉꯥꯐꯛꯀ ꯊꯣꯡꯕ ꯊꯥꯡꯖꯤꯡꯒ ꯃꯌꯥꯟ ꯁꯤꯡꯖꯨ ꯑꯃꯒ ꯆꯥꯔꯦ ꯄꯟꯊꯣꯏꯅ ꯋꯥ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯔꯝꯂꯔꯣꯏ ꯆꯤꯡꯂꯦꯟꯅ ꯈꯪꯗꯦꯗ ꯑꯩꯗꯤ ꯑꯩꯒꯤ ꯁꯔꯨꯛꯇꯨꯗꯪ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦꯗꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯑꯗꯣ ꯅꯈꯣꯏꯒꯤꯗꯤ ꯄꯟꯊꯣꯏꯅ ꯀꯅꯥꯒꯤꯅꯣ ꯍꯪꯂꯤꯗꯨꯕꯣ ꯏꯇꯥꯒꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯁꯧꯒ꯭ꯔꯤꯒ ꯄꯥꯛꯅꯝꯒ ꯑꯣꯏꯅ ꯆꯥꯔꯦ ꯀꯨꯁꯨꯝꯅ ꯑꯍꯥꯎꯕ ꯃꯌꯥꯝꯁꯤꯗ ꯑꯩꯒꯤꯗꯤ ꯍꯥꯏꯗꯧꯕ ꯏꯀꯥꯏꯖꯔꯦꯗ ꯆꯤꯡꯂꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯟꯁꯥꯡ ꯍꯥꯏꯕꯗꯕꯨ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯀꯨꯁꯨꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯔꯕꯅꯤꯅ ꯌꯦꯔꯨꯝꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯄꯟꯊꯣꯏꯅ ꯅꯪꯒꯤ ꯂꯥꯏꯔꯕꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯑꯩꯗꯤ ꯀꯨꯝꯁꯤꯒꯤ ꯆꯥꯗ꯭ꯔꯤꯗ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯆꯤꯡꯂꯦꯟꯅ ꯀꯨꯁꯨꯝ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯑꯅꯥꯕꯗꯤ ꯀꯝꯗꯧꯔꯒꯦ ꯈꯔ ꯐꯔꯕ ꯀꯨꯁꯨꯝꯅ ꯏꯃꯥꯗꯤ ꯄꯨꯡꯐ ꯐꯔꯦ ꯗꯥ ꯆꯤꯡꯂꯦꯟ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯃꯣꯏ ꯗꯥ ꯆꯤꯡꯂꯦꯟꯒꯤ ꯑꯆꯧꯕ ꯂꯃꯟ ꯑꯃ ꯇꯣꯜꯂꯦ ꯀꯔꯤꯅ ꯂꯃꯟꯁꯤꯡꯅꯅꯤ ꯆꯤꯡꯂꯦꯟꯅ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯒꯨꯝꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗꯁꯨ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄ ꯃꯤꯀꯨꯞꯁꯨ ꯂꯥꯛꯄ ꯌꯥꯏ ꯄꯟꯊꯣꯏꯅ ꯃꯔꯛ ꯊꯠꯂꯒ ꯑꯗꯣ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯝꯈꯣꯀꯣ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯀꯅꯤꯕ ꯀꯨꯁꯨꯝꯅ ꯍꯣꯏ ꯆꯠꯂꯨꯔꯣ ꯇꯟꯖꯥ ꯆꯥꯈ꯭ꯔꯤꯗ ꯄꯣꯠꯅꯤ ꯄꯟꯊꯣꯏꯁꯨ ꯈꯪꯖꯔꯦ ꯏꯕꯦꯝꯃ ꯍꯥꯏꯔꯒ ꯅꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯑꯃꯗ ꯎꯪꯗꯨꯅ ꯂꯩꯅꯔꯤ ꯆꯤꯡꯂꯦꯟꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤꯕ ꯂꯥꯞꯊꯣꯛꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯗꯨꯅꯁꯨ ꯂꯥꯞꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯩꯅ ꯉꯁꯤꯃꯛ ꯐꯣꯡꯗꯣꯛꯂꯨꯔꯒꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯑꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯀꯨꯁꯨꯝꯁꯨ ꯈꯜꯂꯤ ꯑꯩꯁꯨ ꯈꯪꯉꯦ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯀꯔꯝꯅ ꯍꯥꯟꯅ ꯐꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯃꯥꯅ ꯇꯔꯥꯏꯅ ꯍꯥꯏꯔꯛꯄꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯇꯣꯟꯈ꯭ꯔꯦꯗꯀꯣ ꯏꯀꯥꯏꯕ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗꯀꯣ ꯆꯤꯡꯂꯦꯟꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯈꯣꯏꯁꯤ ꯑꯉꯛꯄꯅꯤ ꯃꯥꯏꯊꯣꯡꯅꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯎꯠꯄꯒꯨꯝ ꯇꯧꯔꯒ ꯐꯣꯡꯗꯣꯛꯂꯨꯔꯒꯅ ꯀꯌꯥꯗ ꯇꯥꯏꯌꯣꯟꯅꯔꯝꯂꯤꯕ ꯊꯃꯣꯏꯒꯤ ꯃꯃꯤꯗꯤ ꯃꯥꯏꯊꯣꯡꯗ ꯇꯥꯏ ꯍꯥꯏꯅꯕꯗꯥꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯥꯏꯊꯣꯡꯅ ꯑꯃ ꯊꯃꯣꯏꯅ ꯑꯃ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯐꯣꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯆꯤꯡꯂꯦꯟꯅ ꯀꯨꯁꯨꯝ ꯀꯔꯤ ꯈꯜꯂꯤꯅꯣ ꯀꯨꯁꯨꯝ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯗꯥ ꯆꯤꯡꯂꯦꯟ ꯀꯩꯁꯨ ꯈꯟꯗꯦꯗ ꯆꯤꯡꯂꯦꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯨꯁꯨꯝ ꯑꯩꯗꯤ ꯑꯣꯏꯔꯣꯏꯗꯕ ꯃꯪ ꯑꯃꯠꯇ ꯅꯣꯡꯃꯇ ꯃꯪꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥ ꯈꯔꯗꯤ ꯍꯥꯏꯅꯤꯡꯗꯨꯅ ꯂꯥꯛꯄꯅꯤ ꯀꯨꯁꯨꯝꯅ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ ꯗꯥ ꯆꯤꯡꯂꯦꯟ ꯆꯤꯡꯂꯦꯟꯅ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯨꯁꯨꯝ ꯑꯄꯥꯝꯕꯅ ꯃꯥꯡ ꯊꯥꯔꯒ ꯆꯠꯄꯁꯤꯡꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯁꯛꯇꯝꯗꯨꯅ ꯅꯨꯡꯁꯤꯕꯒꯤ ꯃꯁꯛ ꯂꯦꯞꯄꯒꯨꯝ ꯇꯧꯕ ꯃꯗꯨꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯀꯧꯒꯗ꯭ꯔꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨꯗ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯁꯛ ꯎꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄꯒꯨꯝ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯨꯁꯨꯝꯅ ꯗꯥ ꯆꯤꯡꯂꯦꯟ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕꯤ ꯊꯃꯣꯏ ꯀꯟꯕꯤ ꯇꯥꯍꯟꯕꯤꯒꯅꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯉꯣꯟꯗ ꯊꯥꯖꯕ ꯄꯨꯝꯕ ꯊꯝꯂꯨꯕꯅꯤ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯔꯦꯝꯕ ꯇꯥꯈꯤ ꯃꯤꯀꯨꯞꯇꯨꯗꯒꯤ ꯀꯅꯥꯕꯨꯁꯨ ꯊꯥꯖꯕ ꯉꯝꯈꯤꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯤ ꯃꯥꯟꯅꯗꯦ ꯗꯥ ꯆꯤꯡꯂꯦꯟꯅ ꯍꯥꯏꯔꯝꯕ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝ ꯀꯞꯈꯤ ꯑꯩꯒꯤ ꯋꯥꯍꯩꯗꯨꯗ
ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯟꯕ꯭ꯔꯥ? ꯑꯩꯁꯨ ꯋꯥꯐꯝꯁꯦ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯁꯦꯡꯗꯣꯛꯀꯦ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯆꯤꯟ ꯇꯨꯝꯂꯕ ꯋꯥꯍꯩꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ, ꯗꯥ ꯆꯤꯡꯂꯦꯟꯅ ꯑꯩꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕꯤꯕ, ꯑꯗꯨꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯒꯅꯤ ꯈꯪꯂꯨꯗꯕꯅ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯗꯥ ꯆꯤꯡꯂꯦꯟꯕꯨ ꯅꯨꯡꯁꯤꯌꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨ ꯗꯥ ꯆꯤꯡꯂꯦꯟ꯫ ꯆꯤꯡꯂꯦꯟꯁꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯔꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ, ꯑꯩꯕꯨ ꯊꯥꯖꯧ, ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯟꯊꯣꯏꯅ, ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯩ ꯂꯥꯛꯄꯁꯤꯗꯤ ꯈꯪꯗ꯭ꯔꯦꯅꯦꯀꯣ, ꯅꯨꯃꯤꯠ ꯑꯅꯤꯒ ꯄꯨꯡꯆꯣꯠ ꯆꯣꯠꯂꯗꯅ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯆꯤꯡꯂꯦꯟꯅ, ꯍꯣꯔꯦꯟ ꯅꯈꯣꯏꯅꯤ ꯂꯤꯅꯖꯔꯣ, ꯑꯗꯨꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯇꯧꯔꯦ, ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯀꯨꯁꯨꯝ ꯈꯣꯏꯁꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯃꯥꯏꯕ ꯂꯁꯃꯣꯟ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡꯗꯨ ꯀꯧꯅꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯁꯤꯡꯗꯨ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜꯗ ꯂꯣꯏꯅꯅ ꯈꯦꯛꯅ ꯂꯥꯎꯅ ꯂꯥꯛꯇꯨꯅ ꯃꯥꯏꯕ ꯂꯁꯃꯣꯟꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯤ꯫ ꯃꯥꯏꯕ ꯂꯁꯃꯣꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯍꯦ ꯂꯥꯏ ꯐꯠꯇꯕ ꯁꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯁꯨꯝ ꯃꯥꯏꯊꯤꯕꯒꯨꯝ ꯇꯧꯔꯛꯂꯤꯕ? ꯅꯈꯣꯏꯒꯤ ꯄꯦꯟꯅꯕ ꯑꯩꯅ ꯇꯧꯈꯤꯕꯅꯤ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯤꯅꯣ? ꯅꯈꯣꯏꯒꯤ ꯐꯅꯕꯇ ꯇꯧꯔꯤꯕ, ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯗ꯭ꯔꯤꯕ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ? ꯂꯥꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯦ ꯃꯥꯏꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯕꯨ ꯉꯝꯕ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤ꯫ ꯀꯨꯁꯨꯝꯒꯤ ꯏꯃꯨꯡꯗ ꯈꯣꯡꯐꯝ ꯑꯃꯠꯇ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯊꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯨꯕꯗ ꯀꯁꯥ ꯁꯣꯔꯦꯜꯗꯨꯁꯨ ꯃꯃꯤ ꯁꯥꯝꯈ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯥꯏꯕ ꯂꯁꯃꯣꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯗꯨ ꯄꯨꯝꯕ ꯀꯅꯥꯅ ꯑꯣꯏꯍꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯌꯨ? ꯂꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯗꯨ ꯄꯨꯝꯕ ꯃꯩꯆꯧ ꯃꯩꯔꯥꯕꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯏꯕ ꯂꯁꯃꯣꯟꯅ ꯁꯥꯎꯅ ꯃꯃꯤꯠ ꯏ ꯀꯥꯅ ꯂꯥꯎꯔꯛꯏ, ꯃꯩꯔꯥꯕ, ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯌꯦꯠꯄ ꯄꯤꯔꯕꯅꯤꯅ ꯅꯇꯤꯛ ꯏꯇꯤꯛ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯧꯔꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ 19 ꯁꯨꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ, ꯀꯔꯤ ꯊꯣꯛꯀꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫